ngasi numidang wairang phongkiba tongan manipuri sifongsingdagi maruoiba ipausing khongasaraga manipur top channel gi maikedi gi mayamda share tawjagi ahanmada wakat mipam phamduna lambi thingkhrei ban sagatpani singnabana phurakpadagi paumi sokle rims the MBBS manga suba semester tamniba athokpam sanaton gi misi gi matangda semkhiba GSC na sinduna ngasi khurai maikai gi tongan ba mafam singda wakat mipam pangthoktuna lambi thingbagi khongjang sangsinkhre Zen Hospital lambi dagi lamlong phawbagi lambi singda uwa phaijinduna lambi thingki batana tana khurai thangjam laikai desu miyamna lambi thingki paw lawbu satpa Impact TV gi pawmi ama TV tower gi manakta ban sakotpani singna basingna furak padigi sokle haina paw amana makata na sufongdorakli makha chatharak poina topa maruiba paw khrana mo West Police na miyama koror anirom gi kani gi kona na fare Imphal West Police na ngara numidang Kangla Tombi Sandipur area dagi malem gi kaithel lupa crore anirom gi oigadaba kani kilo marfugani pan ga point 045 ka kona na miyoi ama fare kani ga kona na farba miyoi Sandip Lembu sei kuntraga mothe apok lekidraba Manvir Lembu Irangpat 1 dagi housingna Kangla Tombi Sandipur da leibani mahak pharaba polam singaloina ngasi nungthul Imphal West ASP gi kada pawmi singi mamangna puthokre ASP ke mega sindrana haikibada ngarang numidang pung nipan makhairam tabada akakna pa paw ama phangwadagi Imphal West ki Deputy SP Ops Amarjit Singha DSP Commando Y Kishore San Inspector OC Commando P Asaubana lusing mutim amaga Sekmai Police ka loinana Kangla Tombi gi Sandipur area da thibuhum gi thabak sa tharingaida registration number yaudaba eco van ama miyoi amaga loinana khamduna leiramba thengnabadagi wahang pohang sa tharaga gari du check tawbada bag ani da kani adu yoramba thengnakhi ma ki yumna thihum gi thabak sa thabada sale oina lupa lakh taraga mapan ga point marfu ga manga su fakhi makha tabu wong pong sa thabada Guwahati dagi Karal kaupa mana sel thadaraga makna kani puthok pusin tawbani haiba khangmangamle Sekmai Police ta sinaduna makhataba investigation sa thakre hairena pawamana makhatari makasa tharakpoina to papawamana CBI na pikhalakpa report yaningde JSC Standard Robert ki mahairoi ningthaujam bebisana gi misiga mari lainana special CBI branch Kolkata na pikhalakhiba report yaningde haina pawi mifam ama pangthokre ngasi thangmaiban maisnam laikai da leiba bebisna sanugi mayumda pangthokhiba pawgi mifam aduda GAC against the murder of ningthaujam bebisna sanugi convener L Gyaneshwari na phongdorakhibada bebisna misigi report CBI special branch Kolkata na mamang thagi aroiba sayol report asi pikhalakhibani adobo misi sigi matangna GAC na report adu PND maramaduna CBI na makhata na thijingadabani Handak tawgadoribi investigation asida mamangda yawkhiba mabuk sel sengdaba officer amata yohan bayaroi bebisna gi khujinda paklamba AB blood group ta sienaba mihatpa adu puthokadabani dead on circumstance evidence ta witness ki value darkar oide maru oidibadi material evidence aduni material evidence adudi AB blood group ki mihatpa adu puthokpani Standard Robert School gi boarding bu Manipur Shops and Establishment Act 1972 gi makhada register tawba si chatnaba yadaba wafamni medical and opinion pibada crime scene visit tawraga wakhal sagatpa report piba yaroi atopa wafam amana Manipur Shop and Establishment gi aranba act based tawraga abatement of suicide piba yaba punishment gi act adu lauthok si CBI gi kari interest no masigi act lana run tauba boarding bu asumbuina puthoragli basi singnaninga oi punama asina maram oiraga CBI Kolkata na Manipur gi praja singbu apangmani haina khanbigi mami sauna tari maramaduna CBI na athubu matamna amuk hana investigation chathagadabani habu wafam thamki ngasi pangthokiba pawgi mifam aduda amkil gi acting president Lauremap nganbi JAC gi co-convener Sapam Subankar amadi ikal gi thami singsu saruk yakhi haina paus na makhatari Atopa pawamana athingba thamle Manipur Adventure and Allied Sport Institute kairau bitragi manungda leiriba sayenabagi phibam haksina lawi sayenaba si loisindriba phawba masi kairau bitra complex ta pangthokpa thabak thoram sing nongpok ningthau panthoibi development committee kairau bitran athingba thamle haina nongpok ningthau panthoibi development committee gi secretary gi serol da hairi hena pawamana makhatana sufongdorakli loisilakpo oina maruiba paw amuk hana
पुलिस पर्सनल सहम लोमना खुराई मैकैद लंबी थिंजिंदुना ngak senbagi thabak sathakre masing yamlaba miyamna rally setuna sanaton miharpa putho haina laukre amasum atopasi phong amadana rims the 5th semester tama sanaton athopangi misi asiga mari lainana sema justice for sanaton athopamna ngasi sinduna kurai mekai sin matuna total shutdown sathakre haiba pawamane losilakpoina myamna maruiba pawngtang share tawjaramge myam lefokta minerse Minister MLA yauna police ki makok thongma singna puksel sengdriba makai lamdam sidigi mayai kabadrak musat pangamloi Ramesor Hauzik Manipur gi lengak sasan gi thabak tawriba BJP na lusingba sakar sigi Minister MLA yauna police department gi makok thongba official sing puksel singna thabak tawdriba makai lamdam sigi mayai kabadrak sing maru phongna muthatpa suoi oithokloi haina kairau kendra gi MLA Lauremam Ramesor na phungdokre waphamasi International Peace and Social Advancement IPSANA lamdam sigi mahiroi kyada solar lem yenthokpagi tharom ama Youth for Future haiba mingthonduna ngasi ayuk Kanchipur da leiba Paradise Academy da pangthokpada chief guest ki overall piraduna phungdokhibane MLA Ramesor na makha takhibadi Manipur Sarkar na mayai kabadrak maru phongna muthanaba sangsiliba war on drug amadi atai loop kya na drug ki mayokta sangsilagliba lan asi kunai asigi damaktani adubo hauzik lairiba minister MLA amadi police ki makok thongbo official kayana puksel sengdaba makhoi gi marumda sauna drak lalonba kya yokhattuna thambagum tawribasi makhatana aduma satharaglabadi aikhoi gi phurup asi lamdam asidagi soidana mutkragani imphal dagi haidokraba more yokhibada ningtamba leba ama mandaba Assam Rifles amadi atai security force gi makhada leiduna angam athau natrabadi hingbada yamna luba leba ama oire haibigi nungnangbasu MLA na phungdokhi loinana IPSANA sinduna tungi yumberel oigitoribe mahiroi singda solar lamp phanganbagi thabak ama sathariba asisu MLA na ngamkhai leitana thakatpa phungdokhi haina pausina su makhatana phungdorakli amasum pausu lusilakpona Government of Manipur Directorate of Education orders 1st April 2021 aduga ma'am Order of even number date 4 March 2021 Class 5 amasum magi below the level class singsi myam online mode magi class singsi sathabagi information ma thadorori myam duga magi class hobigi regular class hobigi magi date of commencement gi matam sidi khoi hauji COVID-19 gi pandemic sigi mawong matausi yenglakanda kona lepakani hainasu Director of Education and Nandakumar Singhana khuyek piduna thadorakpa notice asinasu makhatana phongdorakli amasu tentek toba pawman Office of the Demand Committee on Creation of Autonomous District Council Fairjol Kamjong None amasum Tengnau Pal yoiba pung nifunipan gi banadu temporary oina suspended tawre hana khuyek pir thadorakpa notice manasu makhatana phongdorakdu ma'am in detail da hore nundaram phongbosi phongsingdagi मैम सोदना मुख खचरकान मैम थेंगतना पास अपडेट पीजरके हौजिक ओइनदि मता आसा लुसिनजरगे मैम पाथोकसोगी सोखिब लानखिब यार्स मैम नागापीगनी एंड थैंक यू